कोसेमना लौबा क्लास 11 एग्जाम की क्वेश्चन लीक ओइबगी वाथोकना मरम ओइरगा काउंसिल क्वेश्चन पैकेजिंग कौखटपदा स्कूल 10 दगी पिखलकपा क्वेश्चन पैकेजिंग पैक कायरंबा थेंगनरे हाइना काउंसिल ऑफ हायर सेकेंडरी एजुकेशन मणिपुर पांगथोकिबा पाउगी मिफम अमदा एजुकेशन मिनिस्टर डॉक्टर थोक्सम राधेश्यामना फोंगदोखरे। थौबाल डिस्ट्रिक्ट की मनुंग चन्ना लैबा वांगबल दंगसी नोंगालमदाइदे युम अमदी युमगी ममांग संगोइदा थंबा गारी इकोबैन अमसुंग फिसाकोल अमा मई थारमले मई थाबगी थौदोक अदुदा चेनेबनी हाइबा नुपा अमसुंग मियामना फारबा मतुंग पुलिसना लौखटख्रे। थौदोक असिदा चेनेबनी हाइबा नुपा अदुना पुरकपनी हाइबा गारी टीबीएस अमा लबुक मयाइदा लैरंबदगी मियामना मई थादोखरे। जिलिट वाइल्ड लाइफ सेंचुरी की अकोइबदा लैबा खुल मरीदगी मियोई कुनमरीना साबा कांगबु अमा ngasi काजीरंगा नेशनल पार्क की दमक संजेनथोंगदा लैबा फॉरेस्ट डिपार्टमेंट दगी मणिपुर फॉरेस्ट डिपार्टमेंट की एडिशनल प्रिंसिपल चीफ कंजर्वेटर ऑफ फॉरेस्ट अनुराग बासपाइना लमथाखरे। लमसांग एसी मनुंगदा लैरिबा टिंगरी खुलदा तोटी इसिंग थकपा फंगलक्तबा चाही 50 मुक सुरे। खुंजासिंगना फोंदोरकपगी मतुंग इना मखोइना हेक खंगलकपदगी तोटी इसिंग थगलक्ट्री इसिंग लेरगा सिजिनबदा खुंजासिंग यामना वानरे ओइरिबा फिबम असिगी मतांगदा माइकै असोमदा लैरिबा मियामगी अवाबा कोकननबा हाइदुना खोंगामपाट मयाइ लेकाइदगी आरामबम करमजितना थकननबा इसिंग लॉट अनि ngarangdagi hauna ngasi fawba yenthokre hairi। ngase yuk angan bada Imphal East ke Irilbung Police Station gi manung chanba Kiamgai Palida class 10 gi parikha thariba mahiroi amagi asiba hakchang ama leiramle hairi laikhidraba mahiroi adugi mamingna ningthaujam mangal sana chahi 19 apokpa and Sunil Basikhong Kongba Irongdagini hairi। Central Agricultural University Imphal gi Department of Animal Science College of Agriculture na Sinduna Thabak Phangdriba Naha Singda Senthok Lambi Pinabagi Pandamda Nganu Loibagi Matangda Nomig Oiba Training Program Ama Pangthokre। No school back day Chanarakpadagi class 6 dagi 10 Pawada Laiba Mahiroi Singh School Kabagi Chang Hantarakle Mahiroi Singh ki punsi mangba yabagi akiba leire haina All Manipur Recognized Private Schools Welfare Association na nungnangba fongdorakle। Yelhomi Taupai Lupna Sindona Bharat Sangbidan ki Minority Religion List Sanamahi Lining Bu Chalhanbiyu Amadi Lining Asige Tokhaiba Kot Ama Census Operation da Yauhanbiyu Haiba Hiramda Nomagi Oiba Khongjang Mifam Ama Ngasi Khuraida Leiba Lining Tau Puthiba Sanglen da Pangthokre। Manipur Lenga ki Directorate of Information and Public Relations DIPR ne Sinduna Impact of Social Media Haiba Hiramda Chayal Ani Chupna Chathagadaba Short Term Course Ama Ngasi Nonegi Longmaida Leiba Jadonang Memorial College da Hokre Media gi Maru Eba Amadi Masina Kunai de Piriba Safu Kaya Adubu Haurakliba Nahasing da Kangananabagi Damak Ngasigi Asigumlaba Short Term Course Asi Pangthokpadi Haiki। Nongmaitam Dental Clinic and Research Institute Amadi Humanity Plus Fitness Center Anina Khusamnana Sinduna Nomagi Oiba Free Dental Camp Ama Ngasi Uripok Achom Lekai de Laiba Humanity Plus Fitness Center da Pangthokre Loinana Kem adu da Saruk Yakiba Fitness Center gi Mioi Singdasu Tungda Clinic Asida Layeng Balakpa Matam da Chada 30 gi discount Pigadauri। Airport Authority of India gi CSR project ki manung channa ngasi mongsanggai de laiba BB Paul Special School gi Authority de Maruti Ecoban ama khusinakre Thauramadu the Airport Authority of India AAI gi Director S Raju amadi Official Singh Social Welfare Director NG Uttam Kumar amadi School adugi oza amadi mahiroi singna saruk yakhi। Moirang Kendra Progressive Front MKPF Amadi People's Resource Development Association Parda Bishnupurna Khusamnana Sinduna Nomagi Oiba System of Rice Intensification SRI gi Matangda Awareness Pangthokpaga Loinana Khangatlaba Laumi Chamga Supna Ahum the SRI Weeding Machine Su Yanthokre। India ki ahanba khongsakta United States ki President Donald Trump ngasi ayuk pung 12 minute nifu taba matamda Ahmedabad ta thunglakre Khongsat asida mahaki loinabi Melania Trump amadi atai official kiasu saruk yari mahaki khongsat asi Prime Minister Narendra Modi yauna miyoi lak ama hanbana khujing oiduna taramna okhi loinana Namaste Trump haina mingthon ba nat ki oiba achawa thoram amasu Motera Stadium da pangthokhi।